ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯅꯕ ꯈꯨꯡꯒꯪ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅꯕ ꯈꯨꯡꯒꯪ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯆꯣꯛꯊꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅ ꯆꯪꯅꯔꯨꯗ꯭ꯔꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯅ ꯂꯩꯍꯧꯕ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯥꯏ ꯊꯪꯕꯗ ꯆꯥꯎꯔꯕ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯃꯗꯤ ꯅꯥꯀꯟ ꯌꯦꯠ ꯄꯨꯝꯅꯃꯛ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯝꯅꯃꯛ ꯅꯥꯄꯤ ꯌꯥꯝꯅ ꯍꯧꯕꯗ ꯅꯠꯇꯅ ꯎ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯜꯂꯕꯅꯤ꯫ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯁꯨꯃꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯂꯒ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯆꯜꯂꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯑꯃꯗꯤ ꯁꯤꯠ ꯁꯦꯡꯕꯤꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯃꯣꯠꯁꯜꯂꯤ꯫ ꯌꯨꯝꯒꯤ ꯌꯦꯅꯥ ꯂꯨꯈꯥꯗ ꯍꯧꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯐꯥꯎꯕꯗ ꯏꯃꯨꯡꯗ ꯃꯔꯤ ꯆꯠꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯐꯥꯎꯕ ꯅꯥꯄꯤ ꯍꯧꯖꯤꯜꯂꯝꯂꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯁꯣꯛꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯒ ꯌꯨꯝ ꯑꯁꯦ ꯁꯦꯝꯖꯤꯜꯂꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯅꯤꯅ ꯋꯥꯔꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯎꯏꯕꯣꯏ ꯇꯨꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯝꯂꯦ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯠꯇꯅ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯃꯤ ꯎꯕꯗꯒꯤ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ꯫ ꯏꯪꯅ ꯃꯦꯡꯂꯕ ꯑꯌꯨꯛꯀꯤ ꯐꯖꯔꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯌꯦꯡꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏ ꯑꯁꯨꯝ ꯁꯤꯠ ꯁꯦꯡꯗꯨꯅ ꯑꯃꯗꯤ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯐꯥꯟꯗꯠꯇꯨꯅ ꯁꯦꯡꯇꯣꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛꯅꯤ꯫ ꯉꯜꯂꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯑꯃꯗꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗꯣ ꯌꯥꯝꯅ ꯃꯣꯠꯃꯜꯂꯦ ꯍꯥꯏꯗꯨꯅ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯁꯦꯡꯇꯣꯛꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯐꯖꯇꯣꯟ ꯑꯗꯨꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯆꯥ ꯑꯗꯣ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯆꯥ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ "ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯩꯕꯁꯤꯕꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ? ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯋꯥꯔꯁꯨ ꯋꯥꯃꯤꯟꯅꯔꯅꯤ, ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯪꯒꯤ ꯈꯜꯂꯨꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤꯗ꯫ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯀꯔꯤꯒꯗꯤ ꯅꯨꯡꯉꯥꯏꯔꯨꯅꯤ? ꯅꯪꯒꯤꯁꯨ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯗꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯟꯊꯣꯛꯄꯤꯔꯦ꯫ ꯑꯩꯒꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯔ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯤ꯫ ꯈꯨꯕꯥꯛ ꯃꯍꯤꯗ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯁꯨ ꯀꯠꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯪꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗ ꯌꯥꯎꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯀꯩꯅꯥ ꯀꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁ ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯗꯅ ꯂꯨꯍꯣꯡꯉꯒ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯥ ꯀꯜꯂꯒꯅ ꯀꯩꯗꯧꯔꯕ? ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯕꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯕ꯫ ꯑꯗꯨ ꯑꯣꯏꯔ ꯇꯥꯔꯒꯁꯨ ꯂꯩꯅꯔꯤꯕ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯗꯨꯅ ꯙꯨꯝ ꯙꯥꯝꯗ ꯍꯣꯡꯕꯗꯨꯗꯤ
ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯖꯔꯝꯒꯅꯤ ꯏꯕꯥꯏꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯄꯥꯝꯃꯝꯒꯅꯤ ꯃꯊꯟꯇ ꯄꯣꯛꯆꯕꯤ ꯅꯪꯁꯦ ꯀꯪꯖꯥꯏ ꯐꯨꯖꯥꯏ ꯍꯦꯛ ꯂꯣꯏꯁꯤꯜꯂꯤꯗ ꯑꯗꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁ ꯌꯥꯔꯦꯁꯦ ꯑꯗꯨꯃꯥꯏ ꯁꯨꯝ ꯉꯥꯡꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯩ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯣ ꯑꯗꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯕ ꯅꯪꯗꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯉꯁꯥꯏ ꯏꯅꯦꯇꯣꯟꯗꯣ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯉꯥ ꯄꯤꯔꯝꯃꯤ ꯑꯗꯣ ꯉꯥ ꯊꯣꯡꯗꯣꯏꯅꯤ ꯐꯔꯦꯅꯦ ꯍꯥ ꯉꯥꯏꯈꯣ ꯏꯅꯦꯇꯣꯟꯗꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯑꯝꯃꯤꯕ ꯑꯩꯗꯤ ꯎꯅꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯥꯛꯑꯝꯕꯅꯤ ꯇꯥꯃꯣꯅ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯁꯦꯡꯉꯤꯉꯩꯗꯨꯗ ꯑꯗꯨꯒ ꯑꯩ ꯀꯧꯔꯛꯇꯕ ꯑꯁ ꯊꯣꯡꯒꯥꯟꯗ ꯀꯧꯔꯛꯑꯒ ꯉꯥꯗꯣ ꯄꯤꯔꯝꯕꯗꯅꯤ ꯃꯥꯁꯨ ꯉꯥ ꯌꯣꯟꯕ ꯊꯦꯡꯉꯦꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯑꯣ ꯍꯩ ꯏꯅꯦꯇꯣꯟꯁꯦ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯩꯒꯤꯗꯃꯛꯇꯗꯤꯅꯦ ꯌꯥꯝꯅ ꯋꯥꯖꯔꯛꯈ꯭ꯔꯕ ꯏꯅꯦꯅꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯣ ꯐꯔꯦ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ ꯑꯩꯁꯨ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯑꯃꯗꯤ ꯐꯖꯇꯣꯟ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯐꯖꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯍꯧꯖꯤꯛꯇꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯞꯂꯝꯂꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯒꯤ ꯐꯖꯇꯣꯟꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯦꯇꯣꯟꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯅꯥꯝꯇꯁꯨ ꯅꯨꯡꯁꯤꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯤꯡꯅꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯠ ꯁꯦꯡꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕꯗꯤ ꯐꯩ ꯈꯜꯂꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯀꯨꯏꯅ ꯀꯅꯥꯝꯇꯅ ꯀꯣꯏꯕꯤꯗ꯭ꯔꯕ ꯍꯤꯡꯒꯣꯜ ꯑꯁꯤꯗꯅ ꯀꯔꯤꯕꯨ ꯍꯧꯔꯤꯒꯕ ꯁꯣꯡꯕꯅꯁꯨ ꯂꯣꯏꯔꯦ ꯁꯅꯞꯄꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯪꯕ ꯃꯈꯩ ꯍꯧꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗꯤ ꯕꯦꯂꯦꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯤ ꯃꯥꯗꯤ ꯀꯅꯥꯝꯇꯅ ꯍꯦꯛꯄꯤꯗ꯭ꯔꯕꯅꯤꯅ ꯃꯔꯨꯁꯤꯡꯁꯤ ꯑꯃꯨꯛ ꯇꯥꯁꯤꯜꯂꯍꯧꯔ ꯇꯧꯔꯕ ꯖꯥꯠꯅꯤꯗꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯅ ꯊꯥꯞꯄ ꯈꯨꯡꯒꯪꯗ ꯃꯥꯏꯕ ꯇꯝꯕ ꯆꯠꯂꯨꯔꯤꯕꯁꯤ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯂꯕ ꯖꯥꯠꯅꯤ ꯁꯣꯡꯂꯕ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯅꯦꯝꯇꯛꯅ ꯍꯧꯔꯤꯕ ꯂꯐꯨ ꯑꯁꯤꯁꯨ ꯂꯐꯣꯏ ꯄꯥꯜꯂꯦꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯆꯪꯕꯤꯗ꯭ꯔꯕ ꯖꯥꯠꯅꯤ ꯐꯔꯦ ꯂꯐꯣꯏꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯂꯐꯣꯏ ꯂꯧ ꯑꯃ ꯀꯛꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯟꯕ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯌꯨꯝ ꯑꯗꯣ ꯁꯤꯠ ꯁꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯍꯧꯖꯤꯛꯇꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯅꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯖꯥꯗꯣ ꯈꯣꯏꯗꯣꯡ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯍꯪꯆꯤꯛ ꯂꯥꯡꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯣꯅ ꯉꯥꯏꯈꯣꯅꯦ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯨ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯌꯨꯝꯒꯗꯣ ꯃꯍꯥꯛꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯥꯕꯨ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯃꯥꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯃꯒ ꯍꯦꯛꯇ ꯆꯠꯈꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯑꯝꯕꯁꯤ ꯂꯩꯀꯥꯏꯁꯤ ꯀꯔꯤꯅꯣꯝ ꯍꯦꯛ ꯇꯧꯕꯅꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯅꯤ ꯉꯥꯏꯈꯣꯗ ꯉꯍꯥꯟ ꯋꯥꯏꯗ ꯍꯣꯗꯣꯅꯥ ꯑꯃ ꯊꯣꯛꯄꯗꯨꯒꯤ ꯃꯇꯨꯡꯗ ꯆꯠꯈꯤꯕꯗꯒꯤ ꯃꯥꯕꯨ ꯀꯌꯥꯔꯛ ꯂꯥꯛꯑꯝꯃꯒꯦꯅꯦ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯕꯦꯔꯥ ꯀꯥꯏ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯇꯥꯗ ꯈꯣꯏꯗꯣꯡ ꯅꯪꯁꯨ ꯚꯥꯞ ꯇꯥꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯗꯣꯅꯥ ꯑꯃ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯥ 3 ꯂꯩꯔꯒ ꯃꯥꯛ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯒ ꯈꯟꯅ ꯆꯩꯅꯕ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯂꯥꯛꯇꯕꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 4-5ꯁꯤ ꯍꯜꯂꯛꯇ꯭ꯔꯒ ꯍꯟꯗꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯉꯥꯏꯈꯣꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯥꯁꯤ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯂꯨꯏ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯃꯗꯨꯕꯨ ꯆꯨꯝꯂꯤꯗ꯭ꯔꯣ ꯃꯥꯅ ꯑꯃꯥꯏꯕ ꯇꯝꯂꯤꯕꯗꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯕꯒꯤ ꯑꯣꯏꯔꯝꯒꯗꯅꯤꯀꯣ ꯇꯥꯈꯣꯏꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯗꯨꯅ ꯈꯛ ꯇꯣꯛꯑꯣꯏ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯁꯨ ꯁꯤꯔꯝꯂꯒꯗꯤ ꯈꯔꯁꯨ ꯐꯔꯝꯒꯗꯕꯅꯤ ꯃꯍꯥꯛ ꯍꯤꯡꯍꯧꯕꯅꯤꯅ ꯕꯦꯔꯥꯗꯤ ꯈꯔ ꯀꯥꯔꯛꯀꯅꯤ
lamta thangsidagga poe madu khara sathibani ko ngahawaida aikhoigi khungangda lai harauba khudingi khuntak lansigani khunje chahong ahongba watkani chahi kharugi manungda kokta khut hapu haiba lei haidana maibina tattana dumak leifau piribani atugi sumathakta yum haidi khungang asida yumta kaita kani kanagumba miyu yama laktuna khungang asida leiriba mi punamak kharai khangdana otnaragani haidana yamna kanna leifau tawkhibani ado handak chahigi lai haraubadasu hairakadaba male tauri rembasi nakhoina khangdabagi wanini aikhoidi angang pisak oringadi loinarakpanina maki marinjan chapchana khangi ta khoidong bu tauri rembaga tinabirakpro ai tinabana tine mapa do gai khoiga pulak libani matamdudadi mase pakhang macha wai pharabani nongma numidang amada mapa ga magase yama sanguduna leirami mapa na mangonda sauduna lisaina ahum marira kanbadubu mek laudine tumina adumu leithoi marudagi mapa na sauduna nang jumna changpa yaro hadana thongon jalaga mapa da thami marudagi thaum halatribani dana mamanaba singda leibra haibasu leite adu gadi noibu ta khudong kaida leramge ngai khuni yamna ngakpa ma makhoi ki yunggi hek nakanda lafu mayam ma hawani lafu singudu gi marakta ma di adum leiraba jaidana ayu nungthin numidang sung thok tabida ma sei mayang kangtrek kangaga churan thaba malaga tholakpadegi mayang wari nakshabani atuki masi wakhak sathiba jani he mana khankiba thabakti ba tawdana khak tok tabani anga waringai da su mi yamna khanna khraponi adubune hek thijeluragadi mana hek machumi mana khwaidagi sawba thabakse nupi anga ga karan taba khut thaba sini se mangonda phurakpa chairakpadi maha kaisu thudokna khaludi adubu magi mamangta nupi singda karan turan tawba ose thawoidana tawrabadi mi dumadi lawba yadangai pope hairiye amarubdadi masi yamna phabajani aduga karigino mana lekai asida ot naiba kayama tarokibaduna thabak tawba haibasi maktabu asoiba su leigani asumba su leigani aduda magina asoibana khara khik henjanba farase magi matangda wari sanaraga karibu kanagani ta khodong sanada yadabani ni mahana kungang asida amu halaklibasi laman khumnabagi soidin oiramgani hodona adugi matangda thingnakiba mising haujik phawba kungang asida nuaina hingdun leiribani maramaduna karigumba khadi soidina torakani nakhoida ina haidokpagi wani ko nakhoina mingoda wa lauthokanu noidabu aiga totna tinabagi wase kangthoklabani ta khudong kari wanone sumdo boni ne thaudok adugi matungda ko hodona ama thokhrabagi tungda thahum leiramaga mahaksi yumadu muk lakhidana matamadu nongma mahaksi phimu sechalle haraga hekta lekai khungang asida leiba mi punamaksi loina hatlage matagum thangsang ama pairaga thurakhibani matamduda aidi kainoda chingkhongda isa sengtokluraga lakpada mahakse thingnakhibani aina kanano haiduna hangi adubu wa makhatadi mahak tumina jumak chatli madudagi aina nangna adumna khumdrabadi lekai tanna ba laurgani edra hairubadagi mahakna aise tawdri rembani ai laman khumba chatlibani khullekai asida leiba mi punamak tumna halaga ai laman khumgadoribani na hairamlibani ne marudagi aina pakhatana hai lekai khungang adada ai su leiribani na hairubani aruda mana nangondagi haurage dudi hairaga hekta mage thangsang to haidarpani marudagi ai su pakhatana koi chain chillaga lauraga chemadagi mahak to kiru chenkhibani madugi wado aina khunganga takthokpadagi lekai mayam horoktuna mahak ase numit adudagi tanthokkhredana adagi ngasi phawbada laktre hairaga amuk laktana yung kai sengjalle haidana noina harisini adudi ta khoidong magi sidi mawung amani ngallinga sida mabo khoi khara manaraga losilhobuna phagadoribara madu khanaba yabajan adubu ngaikho mahakna kari torokpage haibatu matam khara yengkhisi karigumbada mana mahoksagi do mahoroklabadi handakti lemna tharagumsi bo lekai khul manaraga ne hekta loisang khasi aduga mahakna mahoksagi punsida hanjanduna leijakhrabadi leijakhradana hoi ta khoidong aduna parani mahakna mahoksagi punsida hanjan khragadi kem torogumsi aduga mahakki hauna bi laman khumidu taruk taragadi aikhoi su ha lemadi tokpa yaroiba
ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯖꯥꯗꯣ ꯈꯣꯏꯗꯣꯡ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯊꯦꯡꯖꯜꯂꯤ ꯄꯨꯡ 9 ꯍꯦꯜꯂꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯊꯪ ꯌꯨꯝꯂꯣꯝꯗ ꯆꯪꯅꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯣꯏꯗꯣꯡꯅ ꯈꯜꯂꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯊꯪꯅꯕ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯝꯂꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤꯁꯤ ꯍꯟꯗꯛꯇꯤ ꯃꯁꯥꯃꯛꯅ ꯂꯃꯟ ꯈꯨꯝꯃꯛꯀꯗꯕ ꯃꯥꯟꯗꯦ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯤꯡꯁꯤ ꯑꯋꯥꯅ ꯇꯥꯍꯟꯒꯗꯕ ꯃꯥꯜꯂꯤ ꯀꯔꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯂꯩꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯆꯤꯟꯒꯗꯧꯔꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕꯤꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯨꯁꯦꯅꯩꯕ ꯐꯩ ꯃꯥꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯃꯍꯧꯁꯥꯒꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯕꯗꯤ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯦ ꯑꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯏꯗꯣꯡꯗꯣ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯌꯨꯝꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯆꯥꯛꯀꯤ ꯃꯩꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯉꯔꯪ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟ ꯆꯣꯡꯗꯨꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯗꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯍꯧꯅ ꯅꯣꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯕꯨꯡꯉꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯂꯩꯇꯕ꯭ꯔꯣ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯗꯅꯗꯤ ꯇꯥꯏ ꯂꯩꯇꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯂꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯥꯛꯄꯁꯤꯗꯤ ꯀꯧꯔꯛꯇ꯭ꯔꯒ ꯉꯁꯤꯗꯪ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯅꯪ ꯀꯀꯥ ꯈꯣꯏꯗꯣꯡꯅꯤꯅꯦ ꯅꯪ ꯂꯥꯛꯂꯦ ꯇꯥꯕꯗꯨꯗ ꯑꯩꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯅꯤꯡꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯀꯥ ꯆꯪꯕꯤꯔꯣ ꯑꯁꯨꯝꯅ ꯈꯣꯏꯗꯣꯡꯕꯨ ꯇꯔꯥꯝ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯗꯣꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯉꯛꯂꯤ ꯅꯪꯕꯨ ꯀꯩꯗꯧꯔꯝꯂꯤꯕꯅꯣꯅꯦ ꯀꯀꯥ ꯑꯩꯁꯤ ꯆꯥꯛ ꯊꯣꯡꯖꯔꯝꯕꯅꯤ ꯐꯩ ꯆꯥꯗ꯭ꯔꯕꯗꯤ ꯃꯤ ꯁꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯛꯁꯪ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯀꯥ ꯁꯤꯗ ꯐꯝꯕꯤꯌꯨ ꯑꯩ ꯆꯥꯛ ꯁꯨꯝ ꯊꯣꯡꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯤ ꯌꯥꯏꯗ ꯁꯦ ꯐꯥꯟꯁꯤꯗ ꯍꯦꯛꯇ ꯐꯝꯒꯦꯁꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯂꯥꯛꯄꯕꯨ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦꯅꯦ ꯑꯩꯗꯤ ꯄꯥꯎ ꯏꯒ ꯑꯝꯇ ꯇꯥꯗꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯩꯄꯨꯡ ꯐꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯇꯥꯗꯅ ꯑꯗꯨꯛ ꯋꯥ ꯍꯪꯅꯤꯡꯗꯅ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ ꯅꯪꯕꯨ ꯀꯀꯥ ꯑꯩꯁꯤ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯈꯔ ꯁꯨꯝ ꯀꯣꯏꯔꯨꯕꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯕ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯨꯕꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯥꯎꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯔꯨꯅꯤꯒꯤ ꯊꯥ 3-4 ꯑꯗꯨꯝ ꯐꯈꯤꯗꯧꯗꯨꯕꯨ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯅꯪꯁꯤ ꯑꯃꯥꯏꯕ ꯌꯥꯝꯅ ꯍꯩꯔꯦ ꯇꯝꯃꯤꯗꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯆꯨꯝꯕꯔꯅꯦ ꯍꯩꯔꯒꯗꯤꯅꯦ ꯅꯪꯒꯤ ꯀꯀꯥꯁꯤ ꯍꯟꯗꯛꯁꯤ ꯈ꯭ꯋꯥꯡꯁꯦ ꯊꯣꯛꯅ ꯅꯥꯈ꯭ꯔꯕ ꯍꯩꯔꯗꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯅ ꯑꯗꯨꯝꯅ ꯈꯣꯏꯗꯣꯡꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯃꯍꯥꯛꯀꯤ ꯀꯀꯥ ꯊꯣꯛꯄ ꯈꯣꯏꯗꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯈꯣꯏꯗꯣꯡ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯗꯣꯡꯅ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯍꯥꯏꯕꯅꯤ ꯍꯩꯇ꯭ꯔꯒꯗꯤ ꯍꯩꯇ꯭ꯔꯦꯗꯅ ꯀꯀꯥ ꯍꯩꯕꯕꯨꯗꯤ ꯍꯩꯗ ꯑꯩꯁꯦ ꯑꯃꯥꯏꯕ ꯇꯝꯂꯨꯔꯒ ꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯁꯨ ꯃꯔꯛ ꯃꯌꯥꯒꯤ ꯑꯃꯥꯏꯕ ꯅꯠꯇꯕ ꯌꯧꯅ ꯍꯩꯔꯕ ꯌꯥꯅꯤ ꯀꯀꯥ ꯁꯤꯒꯤ ꯑꯩ ꯐꯛ ꯑꯃ ꯊꯥꯖꯒꯦ ꯑꯗꯨꯒ ꯈ꯭ꯋꯥꯡꯗꯨꯗ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯈꯨꯠꯅ ꯅꯥꯟꯕꯗ ꯍꯦꯛꯇ ꯐꯒꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯁꯤꯕꯨ ꯍꯌꯦꯡ ꯑꯌꯨꯛ ꯎꯅ ꯂꯥꯛꯎ ꯍꯥꯏꯕ꯭ꯔோ ꯀꯀꯥ ꯀꯔꯤꯒꯤ ꯀꯤꯕꯤꯔꯤꯕꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯁꯦ ꯑꯩ ꯐꯛ ꯊꯥꯖꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯥꯒꯤ ꯌꯨꯝꯖꯥꯎꯗ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯀꯧꯅꯥꯒꯤ ꯐꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯐꯛ ꯑꯗꯨ ꯊꯥꯏ ꯈꯣꯏꯗꯣꯡ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯏ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯇꯣ ꯂꯣꯡꯅ ꯍꯤꯞꯄꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯀꯥ ꯈ꯭ꯋꯥꯡ ꯅꯥꯔꯒꯕꯨ ꯀꯃꯥꯏꯅ ꯂꯣꯡꯅ ꯍꯤꯞꯄꯤꯅꯣ ꯎꯞꯄꯒ ꯍꯤꯞꯄꯤꯌꯨ ꯈ꯭ꯋꯥꯡꯗ ꯂꯩꯋꯥ ꯁꯣꯟꯒꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯑꯌꯨꯛꯇ ꯂꯥꯛꯑꯗꯤ ꯐꯒꯗꯕꯅꯤ ꯀꯀꯥ ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯅꯝꯖꯟꯕ ꯐꯠꯇꯦ ꯑꯩ ꯂꯩꯋꯥ ꯁꯣꯟꯖꯔꯒꯦ
ꯃꯥꯏꯗꯣ ꯁꯦ ꯈꯨꯠꯇꯨ ꯁꯨꯃꯥꯏꯅ ꯂꯥꯏꯕꯛꯂꯣꯝꯗ ꯊꯝꯃꯒ ꯃꯥꯏꯗꯣ ꯎꯞꯁꯟꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯑꯌꯨꯛ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯀꯀꯥ ꯑꯩ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯑꯁꯨꯝꯅ ꯎꯐꯜꯂꯕꯒꯤ ꯇꯨꯡꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯈꯣꯏꯗꯣꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗꯁꯨ ꯌꯦꯡꯉꯛꯏ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯀꯥ ꯉꯥꯏꯍꯥꯛꯇꯪ ꯆꯩꯅꯥ ꯈꯪꯕꯤꯌꯨꯀꯣ ꯑꯩ ꯂꯩꯋꯥ ꯁꯣꯟꯖꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯩꯁꯥ ꯈꯔ ꯂꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯕꯥꯛ ꯑꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯅꯔꯒ ꯈꯣꯏꯗꯣꯡꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯊꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯩꯁꯥ ꯑꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯣꯏꯗꯣꯡꯗꯣ ꯏꯁ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯅꯪꯅ ꯌꯦꯡꯅꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯔꯤꯅꯣꯅꯦ ꯀꯀꯥ ꯂꯥꯏꯌꯦꯡꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯣ ꯎꯞꯁꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯣꯡꯅ ꯏꯕꯨꯡꯉꯣ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈꯤꯗꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯅꯪꯅ ꯑꯩ ꯍꯥꯠꯂꯗꯤ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯔꯥꯜꯗꯤ ꯂꯩꯔꯕꯅꯤꯅ ꯃꯕꯨꯛꯁꯤ ꯁꯦꯡꯗ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯀꯀꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯩꯅꯅꯦ ꯇꯧꯖꯔꯤꯕꯁꯦ ꯈ꯭ꯋꯥꯡ ꯅꯥꯕ ꯐꯅꯕꯅꯤ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯗꯒꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯈ꯭ꯋꯥꯡ ꯅꯥꯔꯝꯕ ꯑꯗꯨꯁꯨ ꯐꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯧꯗ꯭ꯔꯤꯔꯦꯝꯕꯅ ꯀꯀꯥ ꯂꯣꯏꯔꯕꯅꯤ ꯅꯣꯟꯊꯕꯗ ꯅꯥꯕꯗꯨ ꯅꯥꯕꯤꯔꯤꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁ ꯑꯩꯗꯤ ꯚꯥꯞ ꯑꯃ ꯈꯜꯂꯨꯔꯦ ꯍꯩ 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 ꯅꯥꯗ꯭ꯔꯦꯅꯦ ꯍꯩ ꯑꯁ ꯁꯨꯃꯥꯏꯅꯒ ꯊꯦꯛꯄꯁꯤ ꯑꯦꯁ ꯅꯥꯗ꯭ꯔꯦꯅꯦ ꯍꯩ ꯅꯪꯁꯤ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ ꯍꯩ ꯑꯗꯨ ꯀꯀꯥ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯀꯥꯒꯤ ꯅꯪꯒꯟꯗ ꯂꯥꯏꯌꯦꯡꯖꯕꯗꯨꯗ ꯀꯥꯅ ꯍꯧꯖꯤꯛ ꯂꯣꯜꯂꯤꯕ ꯆꯨꯔꯣꯟ ꯃꯌꯥꯝꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩ ꯅꯥꯃꯟꯗꯅ ꯀꯩꯅꯣ ꯈꯔ ꯀꯣꯏꯂꯥꯎ ꯂꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯍꯣꯏ ꯁꯥꯎꯕꯗꯤ ꯁꯥꯎꯗꯦꯗ ꯑꯗꯨꯗ ꯑꯩꯁꯨ ꯚꯥꯞ ꯑꯃ ꯇꯥꯖꯗ꯭ꯔꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯕꯨ ꯅꯪꯕꯨ ꯂꯣꯏꯕ ꯀꯥꯎꯈ꯭ꯔꯕ꯭ꯔꯣ ꯀꯀꯥ ꯀꯥꯎꯕꯕꯨꯗꯤ ꯀꯥꯎꯖꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯅꯤ ꯁꯨꯝ ꯅꯤꯡꯁꯤꯜꯂꯒ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛꯀ ꯇꯝꯈꯤꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯀꯅꯥꯝꯇꯅ ꯈꯤꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗꯣ ꯐꯔꯦ ꯐꯔꯦ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ ꯀꯀꯥ ꯑꯩꯁꯤ ꯏꯔꯣꯟꯕ ꯆꯥꯒꯦ ꯍꯥꯏꯗꯅ ꯏꯔꯣꯟꯖꯜꯂꯝꯃꯤꯕꯅꯤ ꯐꯩ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯗꯣ ꯑꯩ ꯉꯥ ꯃꯆꯥ ꯑꯃ ꯄꯨꯔ ꯂꯥꯛꯀꯦ ꯅꯪꯅ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯅꯥꯍꯟꯕ ꯐꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯗꯈꯤꯅꯥꯒ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯀꯔꯤꯒꯤꯅꯣꯅꯦ ꯀꯀꯥ ꯀꯔꯤꯒꯤ ꯗꯈꯤꯅꯥꯅꯣ ꯑꯩꯁꯤ ꯈꯔ ꯍꯩꯖꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯅ ꯍꯜꯂꯛꯆꯔꯤꯕꯅꯤ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯇꯧꯈꯤꯕꯗꯨꯕꯨ ꯀꯔꯤꯃꯠꯇ ꯋꯥꯔꯧꯗ꯭ꯔꯕ꯭ꯔꯥꯅꯦ ꯀꯀꯥ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯀꯀꯥꯅꯁꯨ ꯑꯩꯁꯤ ꯑꯃꯥꯏꯕꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯁꯦꯟ ꯊꯨꯝꯒꯤ ꯋꯥ ꯅꯠꯆꯗꯦ ꯍꯥꯏꯗꯅ ꯀꯀꯥꯅ ꯈꯔ ꯁꯟꯗꯣꯛꯄꯤꯌꯨ ꯍꯣꯏ ꯑꯩ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯀꯩꯗꯧꯕ ꯏꯅꯥꯎꯁꯤꯡ ꯃꯈ꯭ꯋꯥꯡ ꯅꯥꯕ ꯌꯥꯝ ꯂꯩꯈ꯭ꯔꯄꯣꯠꯅꯤ ꯀꯣ ꯑꯩ ꯊꯥꯔꯛꯀꯦ ꯏꯕꯨꯡꯉꯣ ꯑꯩ ꯊꯥꯔꯛꯀꯦ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯀꯥ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯛ ꯅꯠꯇꯅ ꯑꯇꯩꯁꯨ ꯂꯣꯏ ꯌꯦꯡꯉꯤꯗ ꯐꯩꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯁꯤꯕꯨ ꯑꯃꯨꯛ ꯍꯧꯔꯛꯈꯤꯗ꯭ꯔꯣ ꯀꯀꯥ ꯑꯃꯨꯛ ꯍꯧꯔꯛꯈꯤꯅꯤ ꯑꯗꯨꯁꯨꯅꯦ ꯊꯕꯛ ꯀꯟꯅ ꯁꯨꯔꯀꯥꯟꯗ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯍꯧꯔꯛꯑꯔꯣꯏ ꯍꯣꯏ ꯑꯅꯥ ꯂꯥꯏꯌꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯧ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯅꯦ ꯀꯥ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯆꯥꯛꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯆꯥꯔꯀꯥꯟꯗ ꯆꯥꯎꯈꯠꯂꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯉꯤꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯒꯗꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯏꯕ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯝꯃꯦ ꯐꯔꯦ ꯂꯩꯔꯣ ꯅꯤꯡꯊꯤꯅ ꯂꯩꯔꯣꯀꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯀꯀꯥ ꯑꯗꯣ ꯑꯩ ꯃꯥꯡꯒꯣꯜ ꯐꯥꯎꯕꯗꯪ ꯊꯤꯟꯗꯣꯛꯆꯒꯦ ꯌꯥꯏ ꯑꯁꯨꯝꯅ ꯈꯣꯏꯗꯣꯡꯗꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯊꯤꯟꯗꯣꯔꯛꯏ ꯈꯣꯏꯗꯣꯡꯅ ꯃꯥꯡ ꯊꯪꯉꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯇꯨꯡ ꯊꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯈꯣꯏꯗꯣꯡꯗ ꯌꯥꯝꯅ ꯈꯥꯅ ꯃꯃꯤꯠ ꯑꯗꯣ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯣꯡꯅ ꯁꯠ ꯑꯣꯟꯊꯣꯔꯒ ꯉꯥꯏꯈꯣ ꯅꯪꯒꯤ ꯆꯦꯡ ꯆꯥꯛꯀꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯁꯨꯝꯅ ꯁꯞ ꯂꯣꯏꯊꯣꯔꯛꯄꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯁꯛꯐꯝ ꯈꯔ ꯍꯟꯖꯤꯜꯂꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯂꯪꯐꯩꯗꯒꯤ ꯁꯦꯟ ꯊꯨꯝ ꯈꯔ ꯄꯨꯖꯔꯛꯏ ꯑꯗꯨꯅ ꯋꯥꯜꯂꯒ ꯑꯗꯨꯝ ꯆꯥꯔꯤ ꯍꯥꯏꯇꯥꯔꯦ ꯉꯥꯏꯈꯣꯅꯦ ꯋꯥꯟꯕꯗꯤ ꯀꯅꯥꯗꯒꯤ ꯋꯥꯜꯂꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯑꯗꯨꯝ ꯋꯥꯟꯕꯅꯤ
ꯑꯗꯨꯅꯅꯦ ꯀꯀꯥ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯤꯗꯣ ꯆꯨꯝ ꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟꯗꯒꯤ ꯅꯪꯅ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯄꯗꯨꯗ ꯃꯊꯪ ꯈꯪꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯃꯥꯡꯒꯣꯜꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦꯀꯣ ꯂꯩꯍꯧꯔꯣ ꯍꯣꯏ ꯀꯥ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯎꯗꯦꯔꯦꯝꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯣꯏꯗꯣꯡꯅ ꯆꯠꯈꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯗꯣꯡꯗꯣ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯩ ꯑꯩꯅꯗꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯇꯨ ꯑꯩꯁꯤ ꯁꯣꯔ ꯁꯠꯂꯒ ꯍꯥꯠꯂꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯩꯕꯨ ꯐꯍꯟꯕ ꯑꯣꯏꯔꯝꯃꯦꯗ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯀꯩꯗꯧꯔꯨꯒꯃꯣ ꯈꯜꯂꯛꯂꯕ ꯖꯥꯠꯅꯤ ꯐꯔꯦ ꯈ꯭ꯋꯥꯡ ꯅꯥꯕꯁꯨ ꯐꯔꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯀꯩꯗꯧꯕ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯇꯥꯎꯗꯦꯔꯦꯝꯕꯁꯤ ꯌꯥꯝꯅ ꯍꯩꯕꯅꯤ ꯈ꯭ꯋꯥꯡ ꯅꯥꯕꯁꯤ ꯈꯨꯗꯛꯇ ꯐꯍꯟꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯁꯟꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯥꯎꯗꯦꯔꯦꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯁꯣꯝꯗꯨꯅ ꯈꯣꯏꯗꯣꯡꯗꯣ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯈꯪꯒꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯁꯤꯗ ꯎꯠ ꯆꯥꯏꯒꯦ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯑꯩꯅ ꯂꯤꯂꯥ ꯁꯥꯟꯅꯒꯦ ꯈꯪꯒꯅꯤꯗ꯭ꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯣ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ